फजे याना फसु फजगनी मसी पुनमक्सिदी तसेंगदमक्ति अइना दि करीम तौदे हाय को बजाय अइगे लोइनरिबा कोई इचिरिनाव सुपनगे कोई टीम स्पिरिट से सामसातिना फजरे अइ खंगदबा मयाम जावई मोइना अवाना अमा तौसला अमा तौसला सी तौसला से पुरा फजना बइन मक्का लोइना फजना चली मसीगी दमक्ता अइ ईश्वरदा थगली कोई अफबा मतम नम लाक ओइर मारे आना खनली याना बमक्ता इरुंगम चंद्र सिंहगी पुंची वारी लाइगाइसे अइ ताना लाइगबने कॉपी अम खतंग मदसु मीगी कॉपी दे अइ लौरागा अइ केरोदा स्टॉक ता तमनी मरक अमा लाइक से कोई इंग्लिश न ईसिया अइ इंग्लिश न इया अतै खरगे सु इंग्लिश न ईसिया ना अदुसु कंप्लीट होते अदे हदक असी सेकंड एडिशन तो बसी करीमता ही येंग ngam jahudri कोई सेक्रेटरी ना ए फरे आई पूरे आई कोई तुम नम रगे हाय तो माय साई हां नंबर की एज इट इज तुम नम दोरमा रे खल या तसेंग बदी सेकंड एडिशन जी तौनिंगाय मयाम लेयबा आई नसु आई की कलेक्शन खरा सु ले बदुसु हापचन गदबले उजोलाल नसु अहेन मयाम हाइबी ग्रे अदुसु हापचन गदबले करी करी मनुंग कयाम सोइब पोटपा बदुसु येंग गदबले मदु मनबा तो करीम तो होद्रे तुम मौसा आयदना तुम चटखे तसेंबदी इरुंगम चंद्र सिंह हाइबसी लारिसे पारगसु तुम खंबीगनी मागी मति मगुंदो यामना लैगब मतमतुगा मागी परीक्षा की रिजल्ट का करिका सिना फग्रीबा मान रामनगरदगी सिंचर द लागना लाइक तो मचे लेको मेना मरतगा जपान तमया मागी अवावना जामना केरो तो वे अदो अपोन जी मा जामना नुआइगी मचा सिंह अतुवा ऑफिसर ने एग्रीकल्चर ऑफिसर वजरा अदो माइन तो उगिबनी अदो माकी पुंची से करी ओइदोर माने करी बेमो मतमदा खनमनी अदो हदकी से अगप लायम जावगे हाइनी ए रुमों जदगी से नमगनी अदो दि मागी मपिंदा सिंगसी केनो दि फंक्शन सिजु कोई कथोगनी तोगनी हाइबे सेबा मसी अगपनी मीगी मराइब स्टार आइतो लेबदुना असी ओइरेबनी अदुना आई मथंगदी अमुकमो थर्ड एडिशन नंबर तागद्राय तदी करी केनो हापचलगा लाइक सिदी करी हाइरुनी एकोइना सेमगा लोइना फजादोरी बने अदुना कोइजम सकोन माना केनोगी कोई विद्यापति नोथोमन विद्यापति की पुंची वाली लाइक अमा नान फुई जम चावरे जम फजरे हा फजमे हापचलली अदेगी अगरतलादा या नान बाय एमएलए ओइरंबा आर के कमलजीत की माय मचासिन करीना तौरगा लाइक अम फुई मथुसु जम चावी अदो हारिबा कोई मिटे की लीडर सिंह से अदम तनबा जारबा जामने हेदु पाथोप नत्रगा सुवाइबा अदम कोइना सेमगत जाबा मतली अदुना कोइना खरा हेना सेक्शन मयाम जना मालाना सेमगत लगदी अदम अजबा लीडर अमा ओइरकनी मागी लाइक लाइसिदो माई मनते इबन लाइक लाइसिदो मयाम जना हापचल लगा आइदी अइने इरिबसिगे मथक्ता अमकमु अतोप मी अहुम मरिखक नमकमु मोई खंगजबदो करी ले या जो हापचल लगदी माई दो कंट्रीब्यूशन दो हापचल लगदी लाइक तो भोलुम दो चाउथोइयाबा अदुगुम्बा टेक्निक का दो कोई करीम द नंगौद्रे हेक्तम होगनी सेकंड एडिशन थोकनी आयरा हाबदे गुमरांग तो न तुम तो ओरेबा आई मोटी प्रूफ रीडिंग अम तो होई हदि ककनी आबा अदुगा सिगर टेक्निकली इशू खरा लो बसिना करी हागा श्री इरुंगम चंद्र सिंह की पुंची वारिया हाइरे अदो एकोना श्री आइबसी फेसबुक तो नान जाम जेना रे शीघ्रब मीदा श्री हापद्रा हापोइद्रा तो कोई नदी कोई लाइव ओइरब मी श्री चैतन्य महाप्रभु श्रीमंत शंकरदेव श्री हाइबसे हाय शायद केनो मोबाइल दे जेब मतम जु ले श्री अतुल बिहारी वाजपेयी हाय श्री हाइबसे अदुम हाय गसे अदुम हाइबा जाने अदुना अइना चंद्र सिंह जी लेहिद्रबनिना मागी श्री अरुंगम चंद्र सिंह की पुंची वारी हाइबसेगा श्री से हापद्रा हापोइद्रा हाइबसे क्वेश्चन एराइज ओइरी मसीना अमनी अदुगा अखोई चुमनदन मसीसु श्री मोती गबजा मरांजन दबोगी जिसु श्री हापजाय जापजे श्री हाइबसे भारत की परंपरा दा जाम फजरबा
ꯑꯩꯅ ꯁꯤꯁꯤ ꯅꯍꯥꯟ ꯌꯥꯝ ꯄꯦꯟꯖꯈꯤꯕꯁꯤꯅ ꯍꯟꯗꯛꯀꯤ ꯄꯥꯔꯂꯤꯌꯥꯃꯦꯟ ꯁꯦꯁꯟꯁꯤ ꯍꯧꯔꯛꯄꯁꯤꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯀꯩꯅꯣ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯖꯤꯁꯤꯅ ꯃꯥꯅ ꯍꯟꯗꯛꯀꯤ ꯃꯟꯇ꯭ꯔꯤ ꯁꯚꯥꯁꯤꯒ ꯀꯅꯥ ꯀꯅꯥ ꯃꯟꯇ꯭ꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯨꯒ ꯃꯥꯅ ꯂꯤꯁꯇꯨ ꯄꯥꯏꯔꯒ ಶ್ರೀ ರಾಜನಾಥ್ ಸಿಂಗ್, ಶ್ರೀ ಅಮಿತ್ ಶಹಾ, ಶ್ರೀ ಜಿತೇಂದ್ರ ಸಿಂಗ್, ಶ್ರೀ ಕಿರಣ್ ರಿಜಿಜು ಅದುಮಾಯ ಹಾರಪ್ಪದು ꯃꯤꯗꯨꯒꯤ ꯃꯃꯥꯡꯗ ಶ್ರೀ ꯑꯃ ꯍꯥꯞꯄ ꯍꯥꯏꯕꯁꯤ ꯚꯥꯔꯠꯀꯤ ꯑꯣꯏꯅ ꯌꯥꯝ ꯐꯖꯩ ꯊꯧꯒꯜꯂꯣꯟ ꯑꯃꯁꯨ ꯑꯣꯏ ꯍꯥꯏꯔꯤꯗꯅ ꯑꯗꯨꯒꯨꯝꯕ ಶ್ರೀ ꯍꯥꯏꯕꯁꯤ ꯑꯩ ꯏꯔꯝꯕꯝ ꯆꯟꯗ꯭ꯔ ꯁꯤꯡꯒꯤꯁꯦ ꯃꯊꯪꯗ ꯄꯨꯕꯗꯤ ꯑꯩ ಶ್ರೀꯁꯦ ꯑꯗꯨꯝ ꯍꯥꯞꯀꯦꯅ ꯈꯜꯂꯤ ꯑꯇꯩꯗꯤ ꯌꯥꯝꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯣꯖꯥ ꯁꯇꯤꯁ ꯃꯐꯝ ꯆꯥꯅ ꯉꯥꯡꯍꯜꯂꯗꯤ ꯌꯥꯝ ꯉꯥꯡꯒꯗꯕꯅꯤ ꯑꯁꯤꯒꯨꯝꯕ ꯊꯥꯏꯅꯒꯤ ꯀꯥꯂꯤꯗꯥꯁꯀꯤ ꯕꯦꯗꯕ꯭ꯌꯥꯁꯀꯤ ꯕꯦꯗꯒꯤ ꯃꯔꯝꯗ ꯈꯪꯕ ꯃꯤ ꯑꯃ ꯑꯁꯤꯒꯨꯝꯕ ꯁꯥꯍꯤꯇ꯭ꯌꯒꯤ ꯃꯤꯐꯝ ꯂꯦꯟ ꯑꯃꯗ ꯉꯥꯡꯕ ꯍꯥꯏꯔꯤꯕꯁꯤ ꯄꯣꯡꯊꯣꯛ ꯊꯣꯛꯇꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅ ꯃꯣꯗꯔꯟꯗ ꯍꯥꯏ ꯑꯣꯖꯥ ꯁꯇꯤꯁꯇꯤ ꯄꯨꯝꯅꯃꯛꯇ ꯍꯥꯏꯔꯝꯃꯦ ꯑꯔꯤꯕꯗꯁꯨ ꯂꯥꯛꯑꯝꯃꯦ ꯁꯣꯝꯗ ꯑꯦꯗꯚꯥꯟꯆꯔꯁꯨ ꯀꯔꯤꯁꯨ ꯀꯔꯥꯁꯨ ꯑꯅꯧꯕ ꯁꯥꯏꯟꯁ ꯐꯤꯛꯁꯟ ꯀꯔꯤ ꯀꯔꯥ ꯂꯣꯏꯅ ꯇꯧꯔꯒꯁꯨ ꯂꯥꯛꯑꯝꯃꯦ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯍꯥꯏꯗ ꯌꯥꯝꯅ ꯃꯤꯠꯌꯦꯡꯁꯦ ꯄꯥꯛ ꯆꯥꯎꯅ ꯌꯦꯡꯕ ꯉꯝꯕ ꯁꯥꯍꯤꯇ꯭ꯌꯁꯦ ꯌꯥꯝ ꯚꯦꯔꯤ ꯔꯦꯌꯔ ꯌꯥꯝ ꯂꯩꯇꯕꯖꯥꯠꯅꯤ ꯑꯗꯣ ꯑꯩ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃ ꯀꯥꯅꯣꯟꯅ ꯈꯔ ꯄꯦꯟꯗꯅ ꯉꯥꯡꯉꯤ ꯑꯃ ꯇꯁꯦꯡꯕꯗꯤ ꯏꯇꯩꯃꯁꯨ ꯈꯤꯇꯪ ꯑꯩꯈꯣꯏ ꯁꯥꯍꯤꯇ꯭ꯌꯒꯤ ꯁꯤꯒꯥꯏꯕ ꯈꯔ ꯀꯩꯅꯣ ꯇꯧꯗꯕ ꯃꯥꯜꯂꯦ ꯑꯩꯅ ꯍꯥꯏꯗꯤ ꯑꯁꯥꯝꯒꯤ ꯃꯅꯤꯄꯨꯔꯤ ꯑꯏꯕꯁꯤꯡꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯍꯥꯏꯅ ꯀꯦꯇꯂꯣꯛ ꯑꯃ ꯂꯩꯌꯦꯕ ꯂꯥꯏꯔꯤꯛ ꯆꯠꯇ꯭ꯔꯦꯠꯂꯣꯝ ꯀꯔꯤꯂꯣꯝ ꯂꯩꯌꯦꯕ ꯃꯁꯤꯁꯤꯒ ꯇ꯭ꯔꯥꯟꯁꯂꯦꯁꯟꯒꯤ ꯆꯞꯇꯥꯔ ꯑꯃ ꯂꯩꯌꯦꯕ ꯍꯟꯗꯣꯛꯄ ꯍꯥꯏꯅ ꯑꯩꯈꯣꯏ ꯌꯥꯝ ꯍꯟꯗꯣꯔꯛꯑꯦ ꯑꯗꯒꯤ ꯔꯣꯕꯤꯟꯗ꯭ꯔꯅꯥꯊꯀꯤ ꯁꯔꯠꯆꯟꯗ꯭ꯔꯒꯤ ꯑꯗꯨꯒꯤ ꯑꯃꯁꯦ ꯃꯁꯤ ꯃꯅꯤꯄꯨꯔꯗꯁꯨ ꯑꯩꯒꯥꯔ ꯈꯣꯡꯃꯨꯅꯤ ꯑꯣꯏ ꯈꯪꯗꯦ ꯑꯌꯦꯛꯄꯝ ꯁ꯭ꯌꯥꯝ ꯁꯨꯟꯗꯣꯔ ꯀꯔꯤ ꯀꯔꯥ ꯍꯥꯏꯔꯤꯁꯤꯡꯁꯦ ꯍꯥꯏꯕ ꯌꯥꯝ ꯍꯜꯂꯕꯅꯤ ꯍꯟꯕꯁꯦ ꯍꯧꯖꯤꯛ ꯋꯥꯔꯤꯁꯦ ꯍꯧꯖꯤꯛ ꯕꯪꯂꯥꯒꯤ ꯂꯥꯏꯔꯤꯛ ꯃꯤꯇꯩꯔꯣꯟꯗ ꯃꯅꯤꯄꯨꯔꯤꯗ ꯍꯜꯂꯛꯄꯒꯤ ꯃꯇꯝꯁꯦ ꯌꯥꯝ ꯂꯩꯁꯜꯂꯛꯇ꯭ꯔꯦ ꯍꯥꯟꯅꯗꯧꯅ ꯕꯪꯂꯥꯁꯨ ꯃꯅꯤꯄꯨꯔꯤꯁꯨ ꯄꯨꯟꯅ ꯈꯪꯕ ꯃꯤꯁꯦ ꯍꯧꯖꯤꯛ ꯂꯩꯁꯜꯂꯛꯇ꯭ꯔꯦꯗꯣ ꯑꯗꯨꯅ ꯃꯁꯤ ꯌꯥꯝꯅ ꯂꯨꯔꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗꯁꯨ ꯍꯧꯖꯤꯛ ꯍꯜꯂꯤꯁꯤꯡꯁꯦ ꯏꯪꯔꯦꯖꯤꯒꯤ ꯂꯥꯏꯔꯤꯛꯇꯒꯤ ꯍꯟꯕꯁꯦ ꯌꯥꯝ ꯊꯦꯡꯅꯩ ꯏꯪꯔꯦꯖꯤꯗ ꯀꯤꯔꯟ ꯀꯨꯃꯥꯔꯣꯟꯒ ꯀꯔꯤ ꯀꯔꯥ ꯏꯪꯔꯦꯖꯤꯗꯒꯤ ꯍꯟꯕ ꯊꯦꯡꯅꯩ ꯀꯅꯥꯒꯨꯝꯕꯅ ꯍꯤꯟꯗꯤꯗꯒꯤ ꯍꯟꯕꯁꯨ ꯌꯦꯡꯉꯦꯕ ꯕꯪꯂꯥꯗꯒꯤ ꯍꯜꯂꯛꯇꯣꯔꯤꯁꯦ ꯌꯥꯝ ꯂꯨꯔꯦ ꯍꯥꯏꯕ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯍꯥꯟꯅꯗꯤ ꯕꯪꯂꯥꯗ ꯆꯨꯁꯤꯟꯈ꯭ꯔꯒ ꯕꯪꯂꯥꯗꯣ ꯍꯟꯗꯣꯛꯀꯦꯅ ꯍꯟꯗꯣꯛꯄ ꯑꯣꯖꯥ ꯁꯨꯕ꯭ꯔꯥꯝꯅ ꯀꯩꯅꯣꯗꯒꯤ ꯕꯪꯂꯥꯒꯤ ꯂꯥꯏꯔꯤꯛ ꯑꯅꯤꯔ ꯀꯩꯅꯣ ꯍꯟꯕꯅꯦꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯄꯣꯟꯇꯥꯅꯣꯗꯤ ꯃꯥঝꯤꯒ ꯍꯥꯏꯔꯤꯕ ꯌꯥꯝ ꯐꯥꯎꯕ ꯁꯤꯅꯦꯃꯥꯅꯤ ꯑꯩꯁꯨ ꯌꯦꯡꯍꯧꯔꯦꯕ ꯑꯗꯨꯒ ꯃꯥꯅ ꯄꯣꯟꯇꯥ ꯇꯨꯔꯦꯜꯒꯤ ꯍꯤꯔꯣꯏꯒ ꯀꯩꯀꯩꯅ ꯍꯜꯂꯦꯕꯅ ꯑꯗꯒꯤ ꯔꯕꯤꯟꯗ꯭ꯔꯅꯥꯊꯀꯤ ꯁꯦꯁꯦꯜ ꯀꯣꯕꯤꯇꯥ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯃꯗꯨꯁꯨ ꯑꯣꯖꯥ ꯁꯨꯕ꯭ꯔꯥꯝꯅ ꯍꯜꯂꯦꯕ ꯑꯗꯨꯒꯨꯝꯕ ꯂꯩ ꯖꯜꯂꯨꯔꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯥꯏꯀꯩ ꯄꯨꯝꯅꯃꯛꯇ ꯈꯔ ꯈꯔ ꯁꯨꯏ ꯊꯕꯛꯁꯤ ꯁꯨꯒꯗꯕꯁꯤ ꯑꯩꯈꯣꯏ ꯃꯥꯟꯅꯗꯣꯔꯤꯕꯅꯤ ꯍꯧꯖꯤꯛ ꯉꯁꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯀꯩꯅꯣ ꯅꯣꯡꯆꯨꯞ ꯍꯥꯔꯝ ꯃꯅꯤꯄꯨꯔꯤ ꯑꯁꯩꯂꯨꯞ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯦꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯦꯞꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛꯁꯨ ꯐꯣꯡꯕꯒꯤ ꯗꯥꯏꯇ ꯂꯧꯋꯦꯕ ꯑꯁꯤ ꯏꯍꯥꯟ ꯍꯥꯟꯅ ꯏꯔꯨꯝꯕꯝ ꯆꯟꯗ꯭ꯔꯁꯤꯡꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯂꯥꯏꯔꯤꯛꯁꯦ ꯅꯣꯡꯆꯨꯞ ꯍꯥꯔꯝꯅ ꯗꯥꯏꯇ ꯂꯧꯈ꯭ꯔꯕꯅꯤ ꯑꯩ ꯇꯨꯃꯤꯟꯐꯝ ꯂꯩꯔꯕꯅꯦꯕ ꯃꯣꯏ ꯑꯗꯨꯝ ꯆꯦꯛ ꯀꯣꯟꯅ ꯄꯥꯅ ꯈꯣꯠꯅ ꯇꯧꯈ꯭ꯔꯕꯅꯦ ꯏꯟ ꯗ ꯁꯦꯝ ꯋꯦ ꯑꯩꯈꯣꯏ ꯊꯕꯛꯁꯦ ꯃꯊꯪ ꯇꯧꯅ ꯄꯥꯏꯈꯠꯂꯛꯀꯅꯦꯕ ꯀꯔꯤꯒꯤꯅꯣꯗ ꯇꯤꯝ ꯁꯤꯔꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏꯕꯨ ꯁꯞꯄꯣꯔꯠꯁꯨ ꯌꯥꯝ ꯐꯖꯅ ꯇꯧꯏ ꯉꯁꯤ ꯁꯦꯜ ꯊꯨꯝ ꯀꯦꯁ ꯑꯣꯏꯅ ꯄꯤꯕꯤꯔꯛꯂꯤꯕ ꯍꯥꯟꯅꯗꯩꯁꯨ ꯄꯤꯔꯛꯄ ꯂꯩ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯕꯨ ꯑꯩꯅ ꯑꯦज ꯑꯦ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯩ ꯊꯃꯣꯏ ꯁꯦꯡꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩꯈꯣꯏꯕꯨ ꯁꯄꯣꯔꯠ ꯑꯗꯨꯒ ꯊꯥꯒꯠꯄꯗꯤ ꯌꯥꯝꯅ ꯊꯥꯒꯠꯀꯗꯕ ꯂꯩ ꯊꯥꯒꯠꯄꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯊꯥꯒꯠ ꯋꯥꯍꯩ ꯄꯤꯕꯤꯒꯗꯕ ꯃꯦꯗꯥꯝꯁꯨ ꯂꯩꯔꯤ ꯃꯥꯅ ꯊꯥꯒꯠꯀꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯣꯖꯥ ꯖꯣꯏꯀꯨꯃꯥꯔꯒꯤ ꯁꯦꯟꯁꯥꯁꯇ ꯃꯥꯅ ꯀꯣꯟꯁꯥꯁ ꯑꯣꯏꯔꯤꯁꯦ ꯁꯦꯟꯁꯥꯁ ꯍꯧꯖꯤꯛ ꯁꯦꯜꯐ ꯏꯅꯨꯃꯔꯦꯁꯟ ꯍꯥꯏꯅ ꯁꯦꯜꯐ ꯏꯅꯨꯃꯔꯦꯁꯟ ꯍꯥꯏꯅ ꯍꯧꯖꯤꯛ ꯀꯩꯅꯣꯗ ꯃꯣꯏ ꯋꯥꯠꯁꯑꯞꯇꯒ ꯐꯦꯁꯕꯨꯛꯇ ꯃꯣꯏ ꯊꯥꯗꯣꯛꯅꯔꯤꯑꯕ ꯀꯔꯤ ꯗꯇꯥ ꯅꯪ ꯅꯁꯥꯅ ꯃꯗꯨ ꯊꯥꯒꯠꯀꯅꯤ ꯍꯥꯏꯅ मधु लोना आधार करी लोना जाऊरी सेल्फ इन्यूमरेशन चथबा होरबनी ngasiदगी aduna kala tawra सेल्फ इन्यूमरेशन तवनी हैदबदुना हैत्रे तवदसु की पेरिंग जुरिंग सोय हरगदी सेल्फ इन्यूमरेशन तो करी होइदोबा हयक मन इन्यूमरेटर लागा अमुको हैदा सेल्फ इन्यूमरेशन थगत की बदो मधु अमुको मोय वेरीफाई तवरकनी नंग करी हाय थगत की कनो लोन मिमिंग करी हाय इमाई मई पाई करी हाय नो वेरिफिकेशन म लाकने अब अदुना सेल्फ इन्यूमरेशन से अहिबा काबू कंप्यूटर सुबा काबू
तौगिनी अदो हईदब कांगुदी तौरोय आई इसामक्सु हईगनी हईरजु आई तौरबा इनुबिरिता लागा हंगगा जा हाइबु तौसनर लोइरे करिगिनो हाइदो अखोय मणिपुरीनी मणिपुर ओइना लेगनी अखोय मणिपुरी मिसिंग अदुम लेगनी अखोय भारत मचासु दुम ओइगनी कसु मामोय सेंसास लागा लोइना पनो येंगोना अखोय आबदा हाउस नंबर हाउस सेंसास ना तौगना कोना मीगी सेंसास तौगना ना हाय मधु जामपन ट्रेनिंग बिना तौरी मांगदन सोइदन हाइना अदुना वजाजय कुमार दा ये अर्नेस्ट रिक्वेस्ट करीम ता वारगुनो लोइना फजना वेल एंड गुड ओइगनी आई मसिम ता हाइजगे अतैदी करी अमु हाइनी आई दमक मयाम थेग बाव मयाम दैबिरिबा इसिरिना वजासिंग वखल लुसिंग जावरबा साहित्य सिंह पुरोबु थागन जरागा आई वखो मता खसिनो सिंदे